ꯆꯥꯎꯕ ꯁꯦꯟꯖꯥꯎ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯁꯛ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯃꯥꯕꯨ ꯂꯣꯏꯅ ꯈꯪꯅꯩ꯫ ꯃꯥꯕꯨ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯅꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯎꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯃꯄꯨꯔꯣꯏꯕ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯕꯅꯤꯅ ꯊꯕꯛꯀ ꯀꯔꯤꯃꯠꯇ ꯁꯨꯕꯤꯕ ꯅꯠꯇꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯆꯥꯕꯒ ꯇꯨꯝꯕꯒ ꯑꯁꯤ ꯃꯉꯥꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯔꯝꯃꯤ, ꯃꯃꯤꯡꯅ ꯆꯂꯥꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯂꯥꯝꯕꯁꯨ ꯃꯃꯥ ꯏꯕꯦꯝꯃ ꯆꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯀꯔꯤꯃꯠꯇ ꯁꯨꯗꯦ꯫ ꯃꯄꯥꯕꯨꯡꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯅ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯂꯥꯏꯔꯤꯛꯄꯨꯗꯤ ꯌꯥꯝꯅ ꯍꯩꯖꯕ ꯏꯄꯪ ꯄꯪꯖꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ꯫ ꯃꯤꯑꯣꯏ ꯑꯅꯝꯕꯅ ꯃꯥꯕꯨ ꯃꯔꯨꯞ ꯑꯣꯏꯅꯤꯡꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯑꯣꯏꯒꯤ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯔꯝꯕꯅ ꯃꯈꯣꯏꯒ ꯂꯝꯕꯥ ꯄꯥꯕꯗ ꯆꯥꯟꯅꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯃꯗꯤ ꯃꯥꯒꯤ ꯑꯅꯣꯏꯕ ꯐꯤꯕꯝ ꯑꯗꯨꯗꯁꯨ ꯍꯪꯒꯣꯏꯕ ꯍꯩꯅꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯃꯔꯛ ꯑꯃꯈꯛ ꯃꯇꯝ ꯄꯤꯔꯝꯃꯤ ꯃꯈꯣꯏꯕꯨ ꯁꯥꯟꯅꯅꯕ ꯍꯥꯏꯗꯨꯅ꯫ ꯃꯈꯣꯏ ꯃꯥꯒꯤ ꯊꯣꯛꯄ ꯈꯔ ꯄꯨꯟꯗꯨꯅ ꯆꯠꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯆꯂꯥꯝꯕꯗꯤ ꯃꯇꯣꯝꯇ ꯂꯩꯍꯧꯔꯦ꯫ ꯃꯥꯁꯨ ꯁꯥꯟꯅꯕ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯖꯤꯕꯟ, ꯑꯩꯁꯨ ꯅꯈꯣꯏꯅ ꯁꯥꯟꯅꯔꯤꯕꯗꯣ ꯑꯃꯨꯛꯇ ꯌꯥꯎꯖꯒꯦ꯫ ꯆꯂꯥꯝꯕ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯁꯨꯔꯦ, ꯑꯗꯨꯅ ꯑꯁꯣꯝꯗ ꯑꯣꯏꯅ ꯍꯪꯉꯨ꯫ ꯆꯂꯥꯝꯕ ꯅꯨꯡꯉꯥꯏꯇꯅ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯪꯂꯛꯏ꯫ ꯅꯨꯡꯗꯝ, ꯑꯩꯁꯨ ꯅꯈꯣꯏꯅ ꯁꯥꯟꯅꯔꯤꯕꯗꯣ ꯑꯃꯨꯛꯇ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯥ? ꯅꯪꯕꯨ ꯍꯩꯒꯗ꯭ꯔꯣ? ꯅꯁꯥꯅꯒ ꯆꯥꯎꯕꯒ ꯆꯣꯡꯕꯗ ꯑꯃꯨꯛ ꯍꯩꯊꯈꯤꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯅꯪꯗꯤ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯐꯝꯃꯨꯆꯣ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯤꯌꯥꯝ ꯑꯗꯨ ꯃꯉꯣꯟꯗ ꯅꯣꯛꯁꯤꯟꯕꯤꯔꯝꯃꯤ꯫ ꯆꯂꯥꯝꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯐꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪ ꯑꯣꯖꯥ ꯆꯪꯂꯛꯇꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯆꯂꯥꯝꯕ ꯀꯞꯅ ꯀꯞꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯆꯂꯥꯝꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯪꯈꯥꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯃꯤꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯅꯣꯡꯃꯗ ꯃꯈꯣꯏꯒꯤ ꯑꯀꯥꯏꯕ ꯀꯔꯤꯕꯨ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯒꯦ? ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯔꯨꯕꯁꯨ ꯂꯩꯇꯦ, ꯍꯥꯏꯔꯨꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯐꯝꯗ ꯃꯈꯣꯏꯅ ꯌꯦꯡꯕꯤꯔꯝꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯕꯨ ꯀꯩꯅꯣ? ꯍꯦ ꯏꯁ꯭ꯋꯔ, ꯅꯪꯁꯨ ꯐꯠꯃꯟꯗꯦꯀꯣ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯃꯔꯨꯞ ꯑꯃꯠꯇ ꯄꯤꯅꯕꯤꯗ꯭ꯔꯕ ꯀꯩꯅꯣ? ꯑꯩꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯀꯔꯤꯃꯠꯇ ꯏꯁꯥꯒꯤ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯗꯅ ꯂꯦꯜꯂꯨ ꯍꯥꯏꯅ ꯇꯝꯂꯝꯂꯕ ꯃꯄꯣꯛꯂꯥ? ꯈꯪꯍꯧꯗꯅ ꯆꯂꯥꯝꯕꯒꯤ ꯀꯥ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃꯈꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ, ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯣ? ꯅꯪꯅ ꯁꯥꯎꯔꯒ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯇꯥꯏꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯟꯊꯅ ꯈꯟꯒꯅꯨ꯫ ꯍꯟꯊꯕ ꯊꯥꯛꯇ ꯈꯟꯖꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯆꯂꯥꯝꯕ ꯌꯥꯝꯅ ꯉꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯍꯥꯛ ꯀꯅꯥꯅꯣ? ꯑꯩ ꯅꯪꯕꯨ ꯎꯗꯦ꯫ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯅꯪ ꯑꯃꯨꯛꯇ ꯊꯣꯔꯛꯎ꯫ ꯆꯂꯥꯝꯕꯒꯤ ꯇꯨꯡꯂꯣꯝꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯄꯥꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯃꯤꯁꯛ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯍꯥꯛ ꯅꯪꯒꯤ ꯅꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ, ꯑꯣꯟꯊꯣꯔꯛꯎ꯫ ꯆꯂꯥꯝꯕ ꯌꯥꯝꯅ ꯉꯛꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯎꯔꯤꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯑꯉꯛꯄꯅꯤ꯫ ꯅꯍꯥꯛ ꯀꯅꯥꯅꯣ? ꯑꯩꯕꯨ ꯃꯪꯂꯥꯟꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯊꯤꯒꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯛꯂꯤꯉꯩ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯒꯦ꯫ ꯃꯁꯤꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯣꯠ ꯑꯗꯣ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤꯁꯨ ꯇꯥꯡꯀꯛ ꯑꯃꯅꯤ꯫ ꯆꯂꯥꯝꯕ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯊꯥꯖꯒꯅꯤ? ꯌꯥꯝꯅꯁꯨ ꯆꯤꯡꯅꯐꯝ ꯑꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯐꯠꯇꯕ ꯂꯥꯏ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯆꯨꯝꯕ ꯑꯗꯨꯃꯛ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯍꯥꯏꯗꯤ ꯍꯥꯏꯔꯒꯦ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯍꯥꯏꯕꯤꯌꯨ꯫ ꯑꯩꯁꯨ ꯅꯍꯥꯛꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎꯈꯨꯝ ꯄꯤꯖꯒꯦ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯍꯥꯛ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯕꯗ ꯋꯥꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯩꯅ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯕ ꯄꯥꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ, ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯃꯁꯤꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯅꯪꯒꯤ ꯌꯦꯠ ꯊꯪꯕ ꯅꯈꯨꯠ ꯑꯗꯨꯅ ꯊꯦꯡꯂꯛꯎ꯫ ꯋꯥꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯝꯕ ꯃꯍꯥꯛꯀꯤ ꯃꯃꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯆꯂꯥꯝꯕ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯟꯊꯗꯨꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯥꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨꯁꯨ ꯈꯪꯕꯤꯅꯕ ꯃꯤꯑꯣꯏ ꯂꯩꯇꯦ꯫ ꯃꯃꯥꯁꯨ ꯃꯄꯥꯕꯨꯡꯁꯨ ꯑꯅꯤꯃꯛꯅ ꯇꯥꯕꯤꯔꯔꯣꯏ, ꯃꯥꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯕ ꯑꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯔꯨꯞ ꯃꯄꯥꯡ ꯀꯅꯥꯁꯨ ꯄꯨꯟꯗꯅ ꯂꯣꯏꯅꯗꯅ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯑꯗꯨꯁꯨ ꯄꯥꯝꯂꯛꯇ꯭ꯔꯦ꯫
ꯆꯂꯥꯝꯕ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯒꯠꯄ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯊꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗꯒꯤ ꯑꯔꯪꯕ ꯀꯨꯔꯥꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯂꯝꯃꯤ, ꯃꯉꯥꯜ ꯑꯃꯁꯨ ꯌꯥꯝꯅ ꯉꯥꯟꯅ ꯊꯣꯔꯛꯂꯤ꯫ ꯃꯃꯤꯠ ꯑꯗꯨ ꯊꯛꯀꯠꯈꯤꯕꯅ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯈꯨꯝꯖꯤꯜꯂꯤ, ꯈꯪꯍꯧꯗꯅ ꯃꯍꯥꯛꯄꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯆꯂꯥꯝꯕꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯎꯖꯥꯎ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯑꯉꯛꯄꯅꯤ, ꯎ ꯋꯥ ꯄꯥꯛꯅ ꯍꯧꯒꯟꯗꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯥꯅ ꯁꯦꯠꯂꯝꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯂꯥꯟꯃꯤ ꯑꯃꯒꯨꯝꯅ ꯁꯦꯠꯂꯝꯃꯤ, ꯑꯃꯗꯤ ꯃꯥꯒꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯑꯗꯨꯗ ꯁꯅꯥ ꯃꯆꯨꯒꯤ ꯃꯈꯨꯠ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯣꯏꯔꯣꯝ ꯊꯪꯕ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯂꯪꯕ ꯊꯥꯡ ꯑꯃꯁꯨ ꯌꯦꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯅꯣꯏꯕ ꯃꯁꯥ ꯑꯗꯨꯁꯨ ꯄꯨꯝꯑꯣꯟ ꯑꯣꯜꯂꯤ꯫ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ, ꯋꯥꯡ ꯆꯥꯎꯕ, ꯌꯦꯡꯕꯗ ꯃꯤꯅ ꯍꯦꯛꯇ ꯄꯥꯝꯅꯒꯗꯕ ꯁꯕꯥꯟ ꯑꯗꯨ ꯄꯥꯜꯂꯝꯃꯤ꯫ ꯑꯉꯛꯄꯅ ꯌꯣꯝꯂꯕ ꯆꯂꯥꯝꯕ ꯃꯊꯟꯇ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯉꯁꯤꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂ ꯀꯔꯤꯅꯣ? ꯋꯥꯈꯜꯒ ꯑꯃꯠꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯀꯗꯥꯏꯗꯅꯣ? ꯑꯩ ꯆꯃꯝꯅꯔꯤ꯫ ꯑꯁꯨꯝꯅ ꯆꯂꯥꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯕꯨ ꯃꯪꯂꯥꯟꯂ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯂ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ ꯑꯃꯨꯛ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯅ ꯎꯏꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯊꯟꯇ ꯋꯥꯈꯜꯗ ꯃꯍꯥꯛꯄꯨ ꯃꯪꯂꯥꯟ ꯑꯗꯨꯗꯒꯤ ꯍꯧꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯂꯝꯃꯤ, ꯄꯨꯝꯅꯃꯛ ꯇꯥꯏꯕꯪ ꯑꯣꯏꯔꯝꯂꯦ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯈꯪꯂꯕꯗ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯄꯥꯛꯏ꯫ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯅꯥꯄꯤ ꯁꯤꯡꯕꯤꯁꯨ ꯃꯌꯥꯝ ꯑꯃ ꯍꯧꯏ, ꯃꯗꯨꯗ ꯁꯟꯁꯤꯡꯁꯨ ꯁꯖꯤꯛ ꯆꯥꯔꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯃꯣꯃꯣꯟ ꯅꯣꯛꯅ ꯋꯥꯈꯜ ꯏꯪꯊꯅ ꯆꯠꯂꯤ꯫ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯃꯤꯌꯥꯝ ꯍꯧꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯥꯏꯐꯦꯠꯇꯪ ꯃꯍꯥꯛꯅ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯞꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯐꯤꯔꯥꯜ ꯄꯥꯏꯔꯗꯨꯅ ꯍꯜꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯑꯀꯤꯕ ꯄꯣꯛꯂꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯁꯥ ꯃꯎ ꯐꯔꯝꯃꯤ꯫ ꯆꯂꯥꯝꯕ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯖꯤꯛꯇ ꯍꯟꯗꯣꯛꯇꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏ ꯆꯠꯅꯅꯕ ꯂꯝꯕꯤ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏꯋꯥꯏꯗ ꯆꯦꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯕꯗ ꯆꯂꯥꯝꯕꯕꯨ ꯎꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ, ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ, ꯃꯔꯝꯗꯤ ꯆꯂꯥꯝꯕꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯃꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯉꯛꯄ ꯊꯧꯑꯣꯡ ꯍꯥꯏꯒꯗ꯭ꯔꯥ? ꯆꯂꯥꯝꯕꯅ ꯇꯥꯔꯛꯂꯤꯕ ꯃꯥꯂꯪꯄꯥꯟ ꯑꯗꯨꯗꯁꯨ ꯃꯍꯥꯛꯀ ꯃꯁꯛ ꯃꯥꯟꯅꯕ ꯑꯃ ꯄꯣꯛꯂꯝꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯥꯕꯨ ꯎꯕꯗ ꯃꯁꯛ ꯈꯪꯏ꯫ ꯃꯍꯥꯛꯄꯨ ꯎꯔꯒ ꯂꯥꯟꯃꯤ ꯑꯃꯅ ꯅꯣꯛꯂꯒ ꯀꯧꯔꯛꯂꯝꯃꯤ, "ꯏꯇꯥꯎ ꯆꯂꯥꯝꯕ, ꯀꯩꯗꯧꯔꯦ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯤ? ꯂꯥꯛꯑꯣ, ꯍꯟꯅꯅꯕ ꯇꯧꯔꯁꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯥꯟꯁꯨ ꯉꯝꯂꯦ, ꯃꯥꯏ ꯄꯥꯛꯂꯦ꯫ ꯏꯅꯤꯡꯊꯧꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯀꯣꯅꯨꯡꯗ ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯁꯤꯜꯂꯒꯅꯤ." ꯆꯂꯥꯝꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗ ꯀꯧꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯣꯡꯃꯇꯁꯨ ꯑꯃꯨꯛꯇ ꯎꯅꯈꯤꯗ꯭ꯔꯤꯕ ꯃꯍꯥꯛꯅ ꯀꯔꯝꯅ ꯃꯥꯕꯨ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯈꯨꯝꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯏꯇꯥꯎ, ꯆꯠꯂꯁꯤ." ꯑꯁꯨꯝꯅ ꯆꯂꯥꯝꯕꯁꯨ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯁꯒꯣꯜ ꯇꯣꯡꯖꯔꯛꯇ꯭ꯔꯤꯕ ꯃꯍꯥꯛ ꯉꯁꯤꯗꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯈꯨꯟꯖꯥꯁꯤꯡꯁꯨ ꯂꯥꯟꯃꯤꯁꯤꯡ ꯍꯜꯂꯛꯄ ꯉꯥꯏꯅꯔꯝꯃꯤ꯫ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯗꯤ ꯑꯍꯜꯁꯤꯡ ꯆꯂꯥꯝꯕ ꯎꯕꯗ, "ꯃꯌꯥꯝ, ꯆꯂꯥꯝꯕ ꯌꯧꯔꯛꯂꯤ! ꯆꯂꯥꯝꯕ ꯌꯧꯔꯛꯂꯤ!" ꯆꯂꯥꯝꯕ ꯃꯁꯥꯗꯨ ꯑꯉꯛꯄꯗ ꯌꯣꯝꯂꯝꯃꯤ꯫ ꯃꯥꯕꯨ ꯎꯔꯒ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ, "ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯦ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯉꯥꯏꯖꯈꯤꯕ! ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯂꯦ꯫ ꯆꯂꯥꯝꯕ ꯄꯣꯛꯂꯨꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ." ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯧꯔꯛꯂꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯐꯝꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯛꯂꯝꯃꯤ꯫ "ꯅꯈꯣꯏ ꯍꯜꯂꯛꯂꯕ꯭ꯔꯥ? ꯀꯔꯝ ꯇꯧꯔꯦ? ꯃꯥꯏ ꯄꯥꯛꯂꯕ꯭ꯔꯥ?" ꯊꯧꯕꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯄꯨꯗꯨꯅ ꯍꯜꯂꯛꯂꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯆꯂꯥꯝꯕꯒꯤ ꯃꯊꯧꯅꯥꯗꯒꯤ ꯃꯥꯏ ꯄꯥꯛꯂꯤꯕꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯤꯕ ꯉꯥꯛꯇꯅꯤ." ꯇꯥꯂꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯥ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯂꯥꯝꯕꯕꯨ ꯅꯨꯡꯁꯤꯖꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯗꯤ ꯆꯂꯥꯝꯕ ꯃꯁꯥꯅ ꯈꯪꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯆꯂꯥꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯆꯂꯥꯝꯕ ꯉꯥꯏꯍꯥꯛ ꯃꯊꯟꯇ ꯋꯥꯈꯜ ꯇꯧꯔꯝꯃꯤ, "ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯈ꯭ꯔꯦꯗ! ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯛꯍꯦꯟꯕꯤ ꯃꯥꯕꯨ ꯎꯔꯨꯕꯗ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ." ꯆꯂꯥꯝꯕ ꯁꯨꯝ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯆꯂꯥꯝꯕꯗꯤ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯈꯪꯂꯕ ꯂꯥꯟꯃꯤ ꯑꯃꯈꯛꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯖꯩ꯫ ꯃꯍꯥꯛ ꯈꯛꯇꯗꯁꯨ ꯅꯠꯇꯦ, ꯅꯈꯣꯏ ꯂꯣꯏꯅꯃꯛꯄꯨ
ꯑꯩꯅ ꯂꯣꯏꯅ ꯊꯥꯒꯠꯂꯤ꯫ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛꯂꯦꯟ ꯑꯆꯧꯕ ꯑꯃ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯂꯥꯟ ꯉꯝꯕꯒꯤ ꯍꯔꯥꯎꯕ ꯑꯁꯦ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯆꯂꯥꯝꯕ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯅꯈꯣꯏꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯑꯩꯒꯤꯗꯤ ꯆꯂꯥꯝꯕ ꯀꯧꯏ꯫ ꯆꯂꯥꯝꯕꯒꯤ ꯋꯥ ꯑꯗꯨꯗ ꯃꯌꯥꯝ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯀꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯩꯅꯣ ꯆꯂꯥꯝꯕ, ꯊꯧꯕ ꯑꯩꯕꯨ ꯀꯧꯁꯤꯜꯂꯛꯂꯕ꯭ꯔꯣ? ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯑꯩꯕꯨ ꯃꯤꯡ ꯀꯧꯔꯛꯂꯕꯗꯤ ꯅꯠꯇꯦ, ꯅꯪꯕꯨ ꯉꯁꯤ ꯀꯔꯤ ꯇꯧꯔꯨꯔꯕꯒꯦꯕ? ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯤꯁꯤꯕꯣ? ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯋꯣꯏꯕ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ, ꯏꯄꯥ ꯄꯥꯈꯠꯄꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯅꯠꯇꯦ, ꯃꯁꯤꯕꯨ ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯔꯨꯔꯕ ꯖꯥꯠꯂꯅꯦ? ꯆꯂꯥꯝꯕ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛꯇ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯗ꯭ꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯥꯒꯤꯗꯃꯛ ꯃꯔꯨꯞꯁꯤꯡ ꯂꯩ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯆꯦꯜꯂꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨ ꯉꯛꯏ꯫ ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦ? ꯉꯁꯤ ꯅꯪꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯁꯤꯕꯣ? ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯀ ꯂꯩꯒꯦꯕ? ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯇꯥꯎꯁꯥ, ꯉꯁꯤꯗꯤ ꯑꯩꯁꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯅ ꯄꯨꯝꯊꯟ ꯊꯜꯂꯤ꯫ ꯑꯩ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯥꯂꯛ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯥ ꯃꯇꯥꯔꯣꯏ ꯈꯔꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯁꯥ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯆꯂꯥꯝꯕ, ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤ꯫ ꯆꯂꯥꯝꯕ ꯏꯊꯥ ꯊꯥꯖꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯐꯒꯅꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯍꯥꯟꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯂꯥꯝꯕꯁꯨ ꯏꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯊꯧꯕꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯆꯂꯥꯝꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ꯫ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯈ꯭ꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯒꯗꯧꯔꯤꯕꯁꯦ꯫ ꯅꯣꯡꯗꯝꯅ ꯍꯥꯏꯔꯛꯏ, ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯅꯦ ꯄꯨꯔꯥ ꯗꯟꯗꯤ ꯃꯈꯜ ꯑꯃꯅꯤ꯫ ꯏꯇꯥꯎ ꯆꯂꯥꯝꯕꯗꯤ ꯃꯤꯇ꯭ꯔꯪꯁꯨ ꯄꯥꯏꯖꯩꯗꯣ, ꯑꯩꯈꯣꯏꯒꯨꯝꯕ ꯑꯆꯝꯕ ꯃꯤꯁꯨ ꯅꯠꯇꯦ꯫ ꯊꯧꯕꯅ, ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯗꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗꯦꯗꯣ꯫ ꯃꯥꯒꯤ ꯃꯄꯥꯟꯅꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯟ ꯑꯁꯦ ꯃꯥꯏ ꯄꯥꯛꯂꯤꯕꯁꯤꯁꯨ ꯀꯌꯥꯗꯤ ꯀꯥꯟꯅꯈ꯭ꯔꯦ꯫ ꯐꯅꯗꯤ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤꯗ ꯏꯇꯥꯎ ꯆꯂꯥꯝꯕꯁꯦ꯫ ꯃꯃꯥ ꯃꯄꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯥꯎꯔꯛꯄꯅꯤ꯫ ꯏꯅꯤꯡꯊꯧꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯖꯔꯤꯕꯁꯦ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯩꯔꯛꯄꯅꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕꯗꯤ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯣ ꯁꯅꯥ ꯃꯆꯨ ꯑꯣꯏꯔꯤꯕ ꯑꯗꯨꯅꯤ꯫ ꯃꯗꯨꯅ ꯇꯧꯕ ꯉꯝꯗꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯃꯄꯨ ꯃꯍꯥꯛꯅ ꯄꯤꯊꯣꯛꯂꯝꯂꯕ ꯃꯤꯇ꯭ꯔꯪ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯃꯥꯏꯕꯅ ꯍꯥꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯄꯥꯏꯕ ꯁꯣꯛꯄ ꯉꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯁꯣꯛꯄꯗ ꯏꯁꯥꯁꯦ ꯆꯣꯛꯊꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃꯒꯨꯝꯅꯅꯤ ꯐꯥꯎꯔꯛꯂꯤꯕꯁꯦ꯫ ꯅꯣꯡꯗꯝꯅ, ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯈꯨꯠꯇ ꯎꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯛꯂꯤꯕꯁꯦ꯫ ꯅꯣꯡꯃꯇ ꯃꯥꯅ ꯍꯥꯏꯗꯣꯔꯛꯄ ꯂꯩꯇꯦ꯫ ꯃꯥꯒꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯇꯉꯥꯏꯐꯗꯕ ꯋꯥꯔꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯌꯥꯏ꯫ ꯍꯣꯏ ꯏꯇꯥꯎꯁꯥ, ꯃꯗꯨꯗ ꯀꯣꯛ ꯊꯥꯗꯔꯨꯔꯒ ꯃꯥꯕꯨ ꯂꯥꯟꯅ ꯈꯜꯂꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯨ ꯇꯧꯗꯨꯅꯇ ꯂꯥꯛꯂꯤ꯫ ꯊꯧꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ, ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤꯗ ꯀꯥꯟꯅꯗꯦ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯥꯒ ꯃꯥꯒ ꯋꯥꯔꯤ ꯆꯤꯛꯊꯔꯤꯉꯩ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯉꯥꯏꯍꯥꯛꯇ ꯅꯨꯄꯤ ꯑꯃꯃꯝꯇꯒ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯂꯨꯁꯤꯗꯅ꯫ ꯍꯣꯏꯅꯦ, ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯨꯄꯤ ꯊꯤꯕ ꯆꯠꯄꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ꯫ ꯑꯩꯈꯣꯏꯁꯨ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯃꯤꯡ ꯐꯥꯎꯕꯗꯤ ꯈꯔ ꯈꯪꯅꯔꯕꯅꯤꯅꯦ꯫ ꯃꯤꯅ ꯉꯥꯎꯅꯕ ꯐꯥꯎꯕ ꯌꯥꯎꯅꯔꯕꯅꯤ ꯀꯩꯅꯣꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯉꯁꯥꯏ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯃꯤꯠꯆꯤ ꯈꯠꯆꯜꯂꯛꯄꯩ ꯋꯥꯅꯤ꯫ ꯑꯩꯅ ꯃꯇꯥꯡ ꯆꯥꯗꯦꯅ ꯀꯩꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯅ ꯊꯤꯔꯨꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥꯅꯦ? ꯀꯥꯟꯅꯗꯦꯗ, ꯋꯥꯆꯔ ꯉꯥꯡꯅꯔꯔꯣꯏꯁꯤ꯫ ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯅꯨꯄꯤ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯆꯂꯥꯝꯕ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯌꯥꯝꯅ ꯐꯖꯔꯕ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯇꯨꯔꯦꯜ ꯑꯃꯈꯛ ꯆꯦꯟꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯆꯂꯥꯝꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯂꯥꯝꯕ, ꯌꯦꯡꯉꯨꯇꯨ, ꯃꯁꯤꯗ ꯍꯧꯔꯤꯕ ꯂꯩ ꯑꯁꯤ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯆꯂꯥꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯊꯣꯠꯂꯕ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗꯁꯨ ꯏꯔꯥꯡ ꯂꯥꯡꯖꯕꯒꯨꯝꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯂꯩ ꯄꯥꯝꯕꯤ ꯑꯗꯨꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ꯫ ꯃꯗꯨ ꯀꯔꯤꯒꯤ ꯊꯥꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯖꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯀꯔꯤ ꯄꯤꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯈꯪꯉꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯒꯦ ꯈꯜꯂꯛꯂꯝꯃꯤ꯫ ꯈꯪꯉꯤ ꯃꯖꯥꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯆꯥꯎꯔꯕꯅꯣ? ꯂꯩꯁꯥ ꯅꯣꯛꯂꯒ, ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ
ꯃꯆꯥꯏꯕꯦꯝꯃ ꯀꯧꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯗꯤ ꯑꯩꯒꯤ ꯃꯤꯡ ꯑꯗꯨꯝ ꯀꯧꯔꯛꯑꯣ ꯋꯥ ꯑꯗꯨꯗ ꯆꯂꯥꯝꯕ ꯌꯥꯝꯅ ꯉꯛꯏ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯃꯔꯤꯕꯨ ꯂꯩꯅꯔꯕꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯇꯧꯐꯝ ꯈꯪꯗꯕꯅ ꯃꯍꯥꯛ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯥꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯂꯩ ꯄꯥꯝꯕꯤꯁꯦ ꯆꯥꯎꯈꯤꯕꯒ ꯈꯪꯍꯧꯗꯦ ꯇꯧꯕꯕꯨꯗꯤ ꯅꯪ ꯑꯩꯁꯨ ꯆꯥꯎꯔꯛꯂꯕꯁꯤꯅꯤ ꯏꯕꯥꯅꯤꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯊꯥꯖꯈꯤꯕꯒꯤ ꯃꯍꯩꯅꯤ ꯉꯁꯤꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯕ ꯁꯔꯦ ꯐꯥꯔꯤꯕꯁꯦ ꯆꯂꯥꯝꯕ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯂꯩ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯄꯤꯛꯂꯤꯉꯩꯗ ꯊꯥꯈꯤꯕꯅꯤ ꯍꯥꯏꯕ ꯇꯁꯦꯡꯅ ꯆꯂꯥꯝꯕ ꯃꯁꯥ ꯑꯗꯨ ꯀꯛꯉꯥꯎꯅꯔꯤ ꯃꯥꯒ ꯃꯃꯤꯡ ꯃꯥꯟꯅꯔꯤꯕ ꯁꯛꯇꯝ ꯃꯥꯟꯅꯔꯤꯕ ꯆꯂꯥꯝꯕ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯅꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯃꯈꯣꯏꯅ ꯃꯥꯕꯨ ꯆꯂꯥꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯆꯂꯥꯝꯕꯅ ꯑꯇꯤꯌꯥꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯃꯊꯟꯇ ꯋꯥꯈꯜ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅꯕ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯕꯤꯅꯕ ꯁꯤꯟꯕꯤꯔꯤꯕ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯒ ꯏꯁꯛ ꯏꯃꯤꯟ ꯃꯥꯟꯅꯕ ꯃꯍꯥꯛꯅ ꯃꯥꯡꯈ꯭ꯔꯤꯕ ꯃꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯑꯃꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯈꯛ ꯂꯩꯅ ꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯡꯁꯤꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯍꯨꯝꯗꯨꯅ ꯎꯪꯈꯤꯔꯝꯃꯤ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯃꯤꯁꯛ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯨꯡꯉꯛꯏ ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ ꯐꯤꯖꯣꯜꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯥꯅ ꯁꯦꯠꯂꯤꯕ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯇꯝ ꯇꯥꯕ ꯎꯏ ꯆꯂꯥꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯨꯞ ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯅ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯔꯤ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯡꯅ ꯊꯥꯡꯒꯠꯅꯔꯤ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯑꯁꯥꯗ ꯃꯈꯣꯏꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯟꯗꯨꯅ ꯍꯣꯠꯅꯔꯤ ꯍꯤꯡꯅꯔꯤ ꯀꯔꯤꯒꯤ ꯅꯍꯥꯛꯀꯤ ꯅꯤꯡꯊꯤꯔꯕ ꯋꯥꯡꯊꯣꯏꯔꯕ ꯐꯝꯕꯥꯜ ꯃꯤꯡꯊꯣꯜ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕꯅꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯤꯔꯣꯠ ꯁꯥꯗꯨꯅ ꯂꯣꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯆꯂꯥꯝꯕ ꯀꯞꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯍꯥꯛꯇꯤ ꯃꯄꯣꯛꯁꯤꯃꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯔꯔꯣꯏ ꯑꯩꯗꯤ ꯑꯁꯤꯕ ꯀꯧꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯑꯩ ꯉꯁꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯇ꯭ꯔꯤ ꯉꯁꯤꯒꯤ ꯂꯥꯟ ꯑꯗꯨꯗ ꯑꯩꯍꯥꯛ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯌꯥꯝꯅ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯨꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯅꯣꯡꯗꯝꯕꯨ ꯑꯩꯒꯤꯗꯃꯛ ꯈꯟꯗꯨꯅ ꯅꯪꯅ ꯃꯥꯕꯨ ꯂꯃꯟ ꯈꯨꯝꯕꯤꯌꯨ ꯑꯩꯅ ꯃꯥꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯊꯥꯖꯔꯨꯕꯅꯤ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯁꯤꯕꯒꯤ ꯃꯤꯡꯊꯣꯜ ꯑꯣꯏꯅ ꯐꯪꯂꯤ ꯆꯂꯥꯝꯕ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯖꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯁꯨꯝ ꯁꯣꯛꯅꯔꯤꯉꯩ ꯅꯣꯡꯗꯝꯅ ꯑꯩꯕꯨ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯑꯩꯕꯨ ꯃꯥꯅ ꯇꯨꯡꯂꯣꯝꯗꯒꯤ ꯊꯥꯡꯅ ꯊꯤꯜꯂꯛꯈꯤꯕꯅꯤ ꯑꯩꯒꯤ ꯃꯤꯡꯊꯣꯜ ꯑꯁꯤꯕꯨ ꯃꯥꯅ ꯌꯥꯝꯅ ꯃꯤꯍꯧꯏ ꯑꯩꯅ ꯃꯥꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯊꯥꯖꯔꯨꯕꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯂꯩꯁꯥꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯐꯪꯍꯟꯗ꯭ꯔꯤ ꯃꯔꯨꯞ ꯅꯍꯥꯛꯀꯤ ꯃꯔꯝꯗ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ ꯑꯃꯗꯤ ꯅꯪꯒꯤ ꯌꯦꯠ ꯊꯪꯕꯗ ꯑꯣꯏꯔꯤꯕ ꯁꯅꯥ ꯃꯆꯨꯒꯤ ꯈꯨꯠ ꯑꯗꯣ ꯃꯗꯨꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯑꯃꯗꯤ ꯅꯪꯒꯤ ꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯣ ꯃꯗꯨꯁꯨ ꯅꯍꯥꯛ ꯈꯛꯀꯤꯅꯤ ꯑꯗꯨꯕꯨ ꯃꯔꯨꯞ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯕꯨ ꯑꯩꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯗꯨꯗ ꯊꯤꯔꯛꯂꯤꯕꯅꯣ ꯑꯩꯅ ꯑꯩꯒꯤ ꯃꯤꯇ꯭ꯔꯪ ꯑꯃꯗꯤ ꯊꯧꯅꯥꯕꯨ ꯃꯥꯡꯍꯟꯅꯤꯡꯗꯦ ꯃꯗꯨꯅ ꯑꯩꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯗ ꯑꯩꯒ ꯁꯛ ꯃꯥꯟꯅꯕ ꯑꯃꯗ ꯑꯩꯒꯤ ꯏꯇꯤꯛ ꯏꯊꯧꯅꯥꯁꯤꯡ ꯑꯁꯦ ꯄꯤꯔꯝꯕ ꯑꯩ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯅꯪꯕꯨ ꯊꯦꯡꯅꯈꯤ ꯑꯃꯗꯤ ꯂꯩꯁꯥꯅ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯅꯪꯒꯤ ꯌꯦꯠ ꯊꯪꯕꯗ ꯑꯣꯏꯔꯤꯕ ꯁꯅꯥ ꯃꯆꯨ ꯑꯁꯤꯒꯤ ꯈꯨꯠ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄ ꯊꯣꯛꯂꯕꯗꯤ ꯃꯤꯑꯣꯏ ꯀꯅꯥꯗꯁꯨ ꯅꯍꯥꯛꯅ ꯍꯥꯏꯗꯣꯛꯀꯅꯨ ꯇꯁꯦꯡꯕꯗꯤ ꯃꯁꯤꯒꯤ ꯈꯨꯗꯣꯜ ꯑꯁꯦ ꯑꯉꯛꯄ ꯃꯄꯨ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜꯅꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩꯒꯤ ꯋꯥꯔꯤ ꯑꯃꯅꯤ ꯅꯣꯡꯃ ꯑꯩꯅ ꯈꯨꯜ ꯑꯃꯗ ꯆꯠꯄꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯥꯏꯕꯤ ꯑꯃꯈꯛ ꯊꯦꯡꯅꯈꯤ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯄꯤꯅꯕꯤꯔꯝꯕꯅꯤ ꯃꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯤꯑꯣꯏ ꯀꯅꯥꯅ ꯈꯨꯠ ꯑꯁꯦ ꯀꯛꯊꯠꯇꯨꯅ ꯃꯈꯣꯏꯗ ꯍꯥꯞꯂꯕꯁꯨ ꯑꯗꯨꯃꯛ ꯃꯈꯣꯏꯅ ꯃꯤꯇ꯭ꯔꯪ ꯖꯥꯗꯨ ꯄꯥꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯃꯤꯑꯣꯏ ꯀꯅꯥꯗꯁꯨ ꯂꯤꯊꯣꯛꯀꯅꯨ ꯑꯩꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯅꯣꯡꯗꯝꯅ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏ ꯑꯩꯕꯨ ꯍꯤꯡꯂꯦ ꯍꯥꯏꯅ ꯈꯪꯂꯕꯗ ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯄꯥꯈꯠꯄ ꯐꯥꯎꯗ꯭ꯔꯤꯕ ꯃꯍꯥꯛ ꯅꯪꯕꯨ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯃꯍꯥꯛꯁꯨ ꯃꯗꯨꯒꯤ ꯃꯤꯄꯥꯏꯕ ꯑꯗꯨ ꯐꯥꯎꯔꯤꯕꯅꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯀꯤ ꯑꯈꯪꯇꯅ ꯊꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯃꯗꯤ ꯉꯥꯏꯗꯨꯅ ꯃꯥꯕꯨ ꯍꯥꯠꯂꯣ ꯑꯩꯒꯤ ꯂꯃꯟ ꯑꯃꯇꯪ ꯅꯍꯥꯛꯅ ꯈꯨꯝꯕꯤꯌꯨ
ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯂꯥꯏꯔꯕꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯁꯨꯛ ꯋꯥꯅ ꯆꯍꯤ ꯀꯌꯥ ꯆꯨꯞꯅ ꯂꯣꯏꯅꯔꯛꯂꯕ ꯃꯔꯨꯞ ꯑꯃꯅ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯝꯕ ꯑꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯛꯑꯣꯏ꯫ ꯃꯔꯨꯞ, ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯄꯨꯝꯕ ꯑꯩ ꯋꯥꯈꯜ ꯇꯥꯔꯤ꯫ ꯑꯩꯁꯨ ꯃꯔꯨꯞ ꯀꯌꯥ ꯑꯃꯒꯤꯗꯃꯛ ꯃꯥꯏꯊꯤꯔꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ꯫ ꯄꯥꯡꯒꯅꯤ, ꯑꯩꯅ ꯁꯣꯏꯗꯅ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯑꯃꯗꯤ ꯅꯣꯡꯗꯝꯕꯨ ꯑꯩꯅ ꯃꯔꯨꯞꯀꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯃꯔꯨꯞ, ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯍꯥꯛꯀꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯆꯠꯂꯒꯦ꯫ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯋꯥꯐꯝ ꯑꯃꯇꯪꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯤꯟꯅꯖꯔꯝꯒꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯂꯩꯁꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ꯫ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯪꯍꯟꯒꯅꯨ꯫ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯧꯖꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯔꯨꯞ, ꯅꯪꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ꯫ ꯋꯥꯁꯤ ꯍꯥꯏꯔꯝꯃꯒ ꯆꯂꯥꯝꯕ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯑꯇꯤꯌꯥꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯆꯂꯥꯝꯕ ꯑꯃꯗꯨꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯥꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯂꯥꯝꯕ, ꯆꯂꯥꯝꯕ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯆꯂꯥꯝꯕ ꯂꯩꯁꯥꯗ ꯌꯦꯡꯂꯛꯏ꯫ ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯅ ꯀꯧꯕ ꯈꯨꯝꯗ꯭ꯔꯤꯕ? ꯅꯪꯒꯤ ꯋꯥꯈꯜ ꯑꯃ ꯌꯥꯝ ꯀꯟꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯩꯒꯤ ꯃꯔꯝꯗ ꯀꯩ ꯈꯜꯂꯤꯕ ꯅꯪꯗꯤ? ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯌꯧꯗ꯭ꯔꯤ꯫ ꯃꯇꯝꯗꯣ ꯌꯧꯔꯀꯥꯟꯗ ꯈꯟꯅꯁꯤ꯫ ꯀꯩ ꯋꯥꯅꯣꯕ ꯍꯥꯏꯔꯛꯑꯣ, ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯖꯥꯅꯤ꯫ ꯅꯪꯁꯨ ꯃꯨꯟꯅ ꯈꯜꯂꯣ, ꯑꯩꯁꯨ ꯃꯨꯟꯅ ꯈꯟꯈꯤꯒꯦ, ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯍꯥꯏꯗꯣꯛꯅꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯜꯂꯨ, ꯈꯟꯕꯒꯤ ꯃꯇꯝꯅꯤ꯫ ꯆꯂꯥꯝꯕ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯥ ꯁꯨꯛꯇꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯆꯂꯥꯝꯕꯅ ꯑꯃꯨꯛ ꯀꯣꯅꯨꯡꯒꯤ ꯃꯃꯥꯡꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯣꯡꯗꯝ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯦ, ꯃꯥꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯊꯧꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯤꯠ ꯃꯅꯥ ꯌꯥꯝꯅ ꯁꯤꯡꯏ꯫ ꯆꯤꯡꯅꯕ ꯃꯤꯑꯣꯏꯁꯤꯡ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯂꯥꯝꯕ, ꯑꯩ ꯅꯪꯕꯨ ꯎꯅꯅꯤꯡꯗꯨꯅ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯂꯥꯎ, ꯃꯅꯨꯡꯗ ꯆꯪꯁꯤ, ꯋꯥ ꯑꯃꯇ ꯈꯟꯅꯁꯤ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯆꯂꯥꯝꯕ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯐꯝꯐꯝꯗ ꯄꯨꯟꯅ ꯐꯝꯊꯃꯤꯟꯅꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯂꯥꯝꯕ, ꯑꯩꯒꯤ ꯊꯕꯛ ꯑꯃꯠꯇ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯍꯟꯗꯕ ꯌꯥꯗ꯭ꯔꯦꯅꯦꯍꯦ꯫ ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ, ꯑꯩ ꯏꯅꯤꯡꯊꯧꯒꯤꯗꯃꯛ ꯊꯋꯥꯏ ꯑꯁꯦ ꯀꯠꯊꯣꯛꯆꯧ ꯍꯥꯏꯔꯕꯁꯨ ꯀꯠꯊꯣꯛꯆꯒꯦ꯫ ꯆꯂꯥꯝꯕ, ꯑꯩꯒ ꯌꯥꯝꯅ ꯌꯦꯡꯊꯤꯅꯕ ꯃꯔꯨꯞ ꯑꯃꯈꯛ ꯂꯩ꯫ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯅꯪꯅ ꯄꯤꯕꯤꯔꯨꯆꯣ꯫ ꯄꯣꯠꯁꯛ ꯑꯗꯣ ꯃꯥ ꯑꯩ ꯂꯣꯏꯅꯔꯤꯉꯩꯗꯒꯤ ꯊꯝꯅꯔꯛꯄ ꯄꯣꯠꯁꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯪꯅꯕ ꯑꯃꯥꯏꯕ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯔꯝꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛꯇꯤ ꯀꯣꯅꯨꯡ ꯑꯁꯦ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯗꯤ ꯐꯠꯇꯕ ꯂꯥꯏꯁꯤꯡꯅꯁꯨ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯍꯥꯛ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯀꯤꯕ ꯐꯥꯎꯔꯛꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯄꯣꯠꯁꯛ ꯑꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯄꯤꯊꯣꯛꯄꯤꯈꯤꯕ ꯅꯠꯇ꯭ꯔꯒ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯐꯝ ꯑꯗꯨꯗ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯜꯂꯨ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯑꯩꯒꯤꯗꯤ ꯀꯔꯤꯃꯠꯇ ꯆꯤꯡꯅꯕ ꯂꯩꯖꯗꯦ꯫ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯂꯥꯝꯕ꯫ ꯍꯌꯦꯡꯗꯤ ꯅꯍꯥꯛ ꯄꯣꯊꯥꯔꯣ, ꯍꯥꯡꯆꯤꯠꯇ ꯑꯣꯏꯅ ꯆꯠꯊꯣꯛꯂꯨꯔꯣ꯫ ꯃꯤꯑꯣꯏ ꯀꯅꯥꯗꯁꯨ ꯈꯪꯍꯟꯒꯅꯨ꯫ ꯑꯗꯨꯒ ꯑꯩ ꯄꯥꯎ ꯄꯨꯝꯅꯃꯛꯁꯨ ꯇꯥꯔꯦ꯫ ꯀꯔꯤ ꯄꯥꯎ ꯑꯣꯏꯔꯕꯅꯣ ꯏꯅꯤꯡꯊꯧ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯅꯈꯣꯏ ꯑꯅꯤꯒꯒꯤ ꯃꯔꯤ ꯑꯗꯨꯁꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯦꯗ꯫ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯆꯂꯥꯝꯕ, ꯅꯪꯕꯨ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥ ꯑꯣꯏꯅꯤꯡꯏ꯫ ꯅꯪꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯏꯆꯥ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯏꯃꯤꯠ ꯑꯁꯤꯅ ꯎꯅꯤꯡꯏ꯫ ꯅꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯂꯨꯍꯣꯡꯕꯒ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯔꯒꯅꯤ ꯆꯂꯥꯝꯕ꯫ ꯆꯂꯥꯝꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯏꯉꯛ ꯉꯛꯅ, ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯇꯤ ꯃꯗꯨꯒꯤ ꯐꯝꯕꯥꯜ ꯑꯗꯣ ꯐꯪꯖꯕꯒꯤ ꯃꯇꯤꯛ ꯆꯥꯖꯗꯦ꯫ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯍꯥꯛꯀꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯗꯨꯅ ꯂꯥꯟꯃꯤ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯍꯤꯡꯗꯨꯅ ꯂꯩꯖꯒꯦ꯫ ꯅꯠꯇꯦ ꯆꯂꯥꯝꯕ, ꯅꯪꯗꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯕꯅ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯑꯃꯛꯄ ꯌꯥꯎꯗꯅ ꯅꯤꯡꯊꯧ ꯍꯥꯏꯕ ꯐꯝꯕꯥꯜ ꯑꯁꯦ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦ ꯈꯜꯂꯤꯕꯁꯤꯅꯤ꯫ ꯅꯪ ꯌꯥꯗꯕꯅꯤꯀꯣ ꯆꯂꯥꯝꯕ꯫ ꯆꯂꯥꯝꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯁꯨ ꯍꯤꯛꯇꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯄꯨꯝꯕ ꯑꯩ ꯌꯥꯖꯔꯦ꯫ ꯑꯗꯨꯅꯤꯗꯅ, ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯃꯔꯨꯞꯁꯤꯡꯒ ꯉꯥꯏꯍꯥꯛ ꯄꯨꯜꯂꯨꯔꯣ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯍꯥꯎꯕ ꯑꯃ ꯆꯥꯊꯣꯛꯁꯤ꯫ ꯑꯁꯨꯝꯅ ꯆꯂꯥꯝꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯥꯟꯗ ꯊꯧꯕ ꯑꯃꯗꯤ ꯈꯣꯝꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫
ꯆꯂꯥꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯈꯣꯝꯕ, ꯅꯣꯡꯗꯝꯗꯨꯕꯨ ꯀꯥꯏ ꯂꯩꯍꯧꯔꯒꯦ? ꯆꯂꯥꯝꯕ ꯅꯨꯄꯥ ꯑꯃꯗꯨꯅ ꯈꯣꯝꯕ ꯀꯧꯋꯦ ꯍꯥꯏꯕ ꯈꯪꯂꯦ, ꯑꯃꯗꯤ ꯋꯥꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯅꯣꯡꯗꯝ ꯀꯧꯋꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯈꯪꯂꯕꯅꯤꯅ ꯃꯍꯥꯛ ꯊꯧꯔꯥꯡ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯂꯒꯅꯤ꯫ ꯅꯣꯡꯗꯝ ꯂꯥꯞꯅ ꯆꯪꯂꯛꯄꯗꯨ ꯎꯔꯦ꯫ ꯅꯣꯡꯗꯝꯁꯨ ꯃꯃꯤꯠ ꯑꯗꯨ ꯈꯥꯔꯞꯅ ꯆꯂꯥꯝꯕꯗ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯆꯂꯥꯝꯕꯁꯨ ꯅꯨꯄꯥꯅꯤ, ꯃꯍꯥꯛꯁꯨ ꯑꯀꯤꯕ ꯀꯔꯤꯃꯠꯇ ꯇꯧꯗ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯂꯥꯝꯕꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯍꯟꯅꯕ ꯆꯠꯀꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯆꯂꯥꯝꯕ ꯅꯤꯡꯊꯧ ꯑꯗꯨꯗꯒꯤ ꯄꯣꯠꯁꯛ ꯑꯗꯨ ꯈꯥꯎ ꯑꯃꯗ ꯌꯣꯝꯁꯤꯜꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯣꯡꯗꯝꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯣꯡꯗꯝꯁꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯏ꯫ ꯆꯂꯥꯝꯕ, ꯀꯥꯏ ꯆꯠꯀꯗꯣꯏꯅꯣ? ꯆꯂꯥꯝꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ꯫ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯗꯝ, ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯃꯗ ꯆꯠꯃꯤꯟꯅꯔꯨꯁꯤ, ꯀꯨꯏꯔꯣꯏ, ꯑꯁ꯭ꯋꯥꯏꯐꯥꯎꯇꯅꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯆꯠꯂꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯈꯥꯎ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯣꯡꯗꯝ ꯌꯥꯝꯅ ꯉꯛꯅ, ꯆꯂꯥꯝꯕ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯆꯂꯥꯝꯕ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯗꯝ, ꯑꯩꯈꯣꯏ ꯑꯅꯤ ꯃꯁꯤꯒꯤ ꯎꯃꯪ ꯑꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯀꯣꯏꯔꯨꯁꯦ꯫ ꯃꯁꯤꯗꯒꯤ ꯏꯅꯤꯡꯊꯧꯅ ꯍꯦꯛꯂꯝꯂꯣ ꯍꯥꯏꯕ ꯄꯥꯝꯕꯤ ꯑꯃꯈꯛ ꯂꯩ, ꯃꯗꯨꯕꯨ ꯑꯝꯇ ꯊꯤꯃꯤꯟꯅꯈꯤꯁꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯂꯤ꯫ ꯅꯣꯡꯗꯝ ꯃꯁꯥꯗꯨ ꯋꯥꯕꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯆꯂꯥꯝꯕ ꯆꯦꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯊꯣꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯅꯣꯡꯗꯝꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯉꯤ꯫ ꯅꯣꯡꯗꯝ ꯃꯁꯥꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯛꯄꯒꯨꯝ ꯆꯂꯥꯝꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯆꯂꯥꯝꯕ, ꯀꯩꯗꯧꯔꯦ? ꯅꯣꯡꯗꯝ, ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ? ꯅꯣꯡꯗꯝ ꯃꯇꯤꯟ ꯌꯣꯠꯁꯤꯟꯗꯨꯅ, ꯃꯥꯅꯤ ꯀꯩꯅꯣ, ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯗꯨꯒ ꯅꯈꯨꯠꯃꯛꯅ ꯑꯩꯕꯨ ꯊꯥꯡꯅ ꯊꯤꯟꯕ ꯐꯥꯎꯕ ꯉꯝꯂꯕ? ꯑꯉꯛꯄꯅꯤ꯫ ꯅꯪꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯤꯕꯗꯨ ꯀꯥꯟꯅꯔꯣꯏ꯫ ꯉꯁꯤꯗꯤ ꯅꯪꯕꯨ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯄꯨꯔꯛꯂꯤꯕꯅꯤ ꯅꯣꯡꯗꯝ꯫ ꯑꯩ ꯅꯪꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ ꯆꯂꯥꯝꯕ꯫ ꯑꯩꯅ ꯅꯨꯡꯁꯤꯖꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯥꯁꯨ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯣꯠꯅꯖꯕ ꯊꯕꯛ ꯀꯌꯥꯗꯁꯨ ꯏꯅꯤꯡꯊꯧꯅ ꯅꯍꯥꯛ ꯈꯛꯇꯕꯨ ꯊꯥꯒꯠꯄ꯫ ꯑꯩ ꯅꯪꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯆꯂꯥꯝꯕ꯫ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯈ꯭ꯔꯕꯗꯥꯏ? ꯃꯇꯧ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯅꯍꯥꯛꯀꯤ ꯊꯋꯥꯏꯅꯔꯥ? ꯑꯩꯅ ꯉꯁꯤ ꯅꯪꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯂꯦꯞꯂꯔꯕ ꯑꯁꯤꯗ ꯅꯍꯥꯛ ꯑꯉꯛꯄ ꯐꯥꯎꯕ꯭ꯔꯥ? ꯑꯩꯁꯦ ꯅꯪꯅ ꯇꯨꯝꯅ ꯍꯥꯠꯈ꯭ꯔꯕ ꯆꯂꯥꯝꯕꯗꯨ ꯅꯠꯇꯦ꯫ ꯑꯩꯗꯤ ꯃꯥꯒ ꯁꯛ ꯃꯥꯟꯅꯕ ꯆꯂꯥꯝꯕ ꯑꯃꯅꯤ꯫ ꯃꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯂꯥꯝꯕꯅ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗꯒꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯔꯛꯇꯨꯅ ꯅꯣꯡꯗꯝꯒꯤ ꯊꯕꯥꯛꯇ ꯌꯨꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯣꯡꯗꯝꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯂꯥꯝꯕ ꯑꯇꯤꯌꯥ ꯊꯛꯇ ꯌꯦꯡꯈꯠꯂꯒ, ꯆꯂꯥꯝꯕ, ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯨꯝꯕ ꯄꯥꯡꯊꯣꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯏꯪꯅ ꯆꯤꯛꯅ ꯃꯄꯨ ꯃꯍꯥꯛꯀꯤ ꯂꯩꯀꯣꯜꯗ ꯂꯩꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯂꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯤ ꯑꯃꯗꯤ ꯆꯂꯥꯝꯕ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯂꯥꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏꯔꯦ꯫ ꯃꯇꯝꯅ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯍꯧꯖꯤꯟꯈꯤ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯁꯨ ꯑꯍꯜ ꯂꯩꯅꯥꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ, ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯁꯥ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤꯒꯨꯝꯅ ꯉꯥꯎꯆꯠꯅꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯏꯔꯥꯛꯅꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯂꯥꯝꯕꯅ ꯃꯗꯣꯝ ꯂꯩꯕꯥꯛ ꯑꯗꯨ ꯉꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯂꯥꯝꯕ ꯑꯍꯜ ꯑꯣꯏꯔꯦ, ꯃꯈ꯭ꯋꯥꯡ ꯀꯣꯟꯁꯤꯜꯂꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯑꯁꯨꯝ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯎꯒꯤ ꯃꯑꯣꯡ ꯑꯃꯈꯛ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯎꯖꯥꯎ ꯑꯅꯤꯈꯛ ꯍꯧꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯈꯛ ꯊꯦꯡꯅꯩ꯫ ꯃꯗꯨ ꯎꯕꯗ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯎꯖꯥꯎ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯎꯖꯥꯎ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯥꯄꯤ ꯈꯔ ꯁꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨm ꯇꯧꯔꯛꯏ꯫ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕꯗ ꯃꯍꯥꯛ ꯎꯖꯥꯎ ꯑꯅꯤꯗꯨꯒꯤ ꯃꯌꯥꯏꯗ ꯂꯦꯞꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯁꯒꯣꯜ ꯑꯗꯨꯅ ꯈꯣꯡꯂꯛꯂꯕꯗ ꯆꯂꯥꯝꯕ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯊꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯑꯣꯏꯅ ꯇꯥꯔꯛꯂꯦ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯍꯜ ꯑꯣꯏꯗꯨꯅ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕ ꯃꯍꯥꯛ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯉꯥꯡꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯅꯣꯏꯕ ꯃꯁꯥ ꯑꯗꯨꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯇꯥꯂꯛ ꯑꯗꯨꯗ ꯆꯥꯎꯕ ꯑꯃꯗꯤ ꯆꯥꯎꯕꯤ ꯆꯪꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯑꯣꯜꯂꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛꯉꯛꯏ꯫ ꯆꯂꯥꯝꯕ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯉꯁꯤ ꯏꯃꯥꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯕꯣ? ꯃꯁꯤꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯅꯍꯥꯛꯂꯥ? ꯆꯥꯎꯕ ꯌꯥꯝꯅ ꯉꯛꯅ, ꯏꯄꯥꯒꯤ ꯆꯂꯥꯝꯕ, ꯏꯄꯥꯕꯨ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯕꯣ? ꯆꯂꯥꯝꯕ ꯃꯣꯃꯣꯟ ꯅꯣꯛꯅ
ꯋꯥ ꯊꯠꯆꯤꯜꯂꯒ, "ꯏꯃꯥ, ꯄꯥꯕꯨꯡ, ꯊꯥꯖꯕ ꯊꯝꯃꯨ, ꯊꯥꯖꯕ ꯊꯝꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯂꯦ꯫ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯑꯁꯦ ꯃꯄꯨ ꯃꯍꯥꯛꯅ ꯎꯕꯤꯔꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯦ ꯑꯍꯣꯡꯕ ꯄꯤꯅꯕꯤꯔꯤ꯫ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕꯅꯣ! ꯑꯩꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ ꯑꯁꯦ ꯇꯥꯏꯕꯪꯄꯥꯜ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯦꯟꯈꯤ? ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯔꯝ ꯇꯧꯈꯤ? ꯑꯩꯅ ꯀꯔꯝꯕ ꯃꯤꯑꯣꯏ ꯑꯣꯏꯗꯨꯅ ꯄꯥꯟꯈꯤ ꯍꯥꯏꯕꯁꯦ ꯅꯈꯣꯏꯅꯗꯤ ꯈꯪꯂꯨ꯫ ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯑꯃꯅꯤ, ꯅꯤꯡꯊꯧ ꯆꯂꯥꯝꯕ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯉꯛꯄ ꯍꯥꯏꯕꯁꯤꯁꯨ ꯑꯉꯛꯄꯅꯤ, ꯏꯁꯣꯔ ꯍꯥꯏꯕꯁꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯊꯥꯖꯕ ꯊꯝꯁꯦ, ꯊꯥꯖꯕ ꯍꯟꯕ ꯌꯥꯗꯦ"꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯆꯂꯥꯝꯕ ꯃꯣꯃꯝ ꯃꯤꯅꯣꯛ ꯇꯧꯔꯒ ꯃꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯀꯣꯛ ꯉꯥꯎꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯔꯦ꯫